Class 8 tagi 10 FAOBA TAMLIBA MAHEIROI SINGI OIBA Laininghan Naoria Phulo ge Wari ge essay competition LAKLIBA March Tang anida PANGTHOKNABA THOURANG TOURAMBA do March ki Tang mapanda Oina Pangthoklagani HAINA Laininghan Naoria Phulo PHUNDREI Memorial Charitable Trust Laininghan Trust na KHANGHALLAKLI Laininghan Trust ke Secretary Publicity na kutyek pino na thadurokpa cherol amana hai hauzik tathariba bosem na laupa class 10 examination da saruk yariba mahiroi singso changdamnaba asida saruk yabagi khudong chaba pipiu haina haijarakpadagi trust asina haukhiba Tang kuntarukta mifam ama pangthokhe mifam aduna kupna khanaraba matungda changdamnaba asi lakliba March ki tang mapanda pangthoknaba warep asi laukhibane changdamnaba asi lakliba March tang mapan ge ayuk pung 12 taba matamda nongpok sanjembam khulenda leiba Social Athletic Development Association sada amasong soibam laikai da leiba Heli English School da pangthoklagani haina cherolasina paujelakli